Sauragna lupa karor ahum oigadaba methamphetamine tablet Assam Rifle Mizoramdagi fagatkre. Malemgi kaithienda sauragna lupa karor ahum oigadaba methamphetamine tablet Mizoramgi manung sanna leiba Longthai districtki Longthai Bungthang road Jangsandagi Assam Rifle miyoi anidagi fagatpa ngamle haina Assam Rifle thadorokpa seron amana khangalagli. Niyong kaina pusilakpa win cigarette lising tara mangaga samri rom oigadaba packet Assam Rifle fagatkre. Malemgi kaithienda saurangna lupa lakh tara oigadaba win cigarette packet lising tara mangaga samri rom niyong kaina pusilaknaba honarakpadagi Assam Rifle Tengnopan district manung sanna leiba khudeng thabidagi fagatpa ngamle haina Assam Rifle thadorokpa seron amana khangalagli. Assam Rifle ganja kg taren makhai rom amadi India currency note 95 lakhs Mizoramdagi fagatpa ngamkhre. Mizoramgi manung sanna leiba Samphaida Assam Rifle tongan-tonganba mafam anida operation chathabada ganja kg taren makhai puramba miyoi ama fagatpa ngamkhibaga loinana India currency note 95 lakhs puramba miyoi ani fagatkre hairi. India currency note puramba makhoi anigi manungda miyoi amadi Myanmarese ni haina Assam Rifle thadorokpa seron amana khangalagli. Naungna semkhiba district tare handoknaba UNC gi demand ga mari lainana center amadi Manipur government amadi UNC ga Delhi da wari sanakre makha tana amuk November 15 da amuk sanagadori. Singmi tami amata oibagi saktam utpa mera hau songbagi thauram mapung phana pangthokpa ngamnaba state level organizing committee on mera hau songba 2024 gi mifam ama Raja Sabha gi member iningthau sana jawba laisembana chair logduna ngarang pangthokre.